ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯤꯕꯅ ꯊꯣꯛꯄ ꯉꯝꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯀꯤꯔꯤꯕꯒꯤ ꯃꯔꯝꯅ ꯑꯪꯒꯨꯂꯤꯃꯥꯟꯅꯤ꯫ ꯑꯪꯒꯨꯂꯤꯃꯥꯟ ꯈꯨꯡꯒꯪ ꯑꯗꯨꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯖꯪꯒꯜ ꯑꯗꯨ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯖꯪꯒꯜ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯑꯌꯥꯎꯕ ꯄꯣꯠꯆꯩꯁꯤꯡ ꯃꯨꯜꯂꯕ ꯃꯇꯨꯡꯗ ꯃꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯈꯨꯠꯁꯥꯁꯤꯡ ꯀꯛꯂꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡꯒꯨꯝ ꯌꯥꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯕꯨ ꯍꯦꯟꯅ ꯀꯤꯍꯟꯕ ꯑꯃꯨꯛꯁꯨ ꯍꯦꯜꯂꯤ꯫ ꯅꯣꯡꯃ ꯒꯧꯇꯝ ꯕꯨꯗꯙꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯛꯇꯝꯗ ꯕꯨꯗꯙꯅ ꯑꯀꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯕꯨꯗꯙꯅ ꯃꯌꯥꯝꯅ ꯀꯤꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯕ ꯄꯥꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯪꯉꯛꯏ, "ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯛꯇꯝꯗ ꯑꯀꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯇꯥꯔꯤ, ꯃꯁꯤꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ"꯫ ꯃꯤꯌꯥꯝꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯀꯤꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯥꯊꯤꯈ꯭ꯔꯕ ꯑꯪꯒꯨꯂꯤꯃꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯔꯥꯜ ꯂꯩꯇꯕ ꯀꯅꯥꯕꯨ ꯍꯦꯛꯇꯃꯛ ꯍꯥꯠꯇꯣꯛꯄ ꯉꯝꯕ ꯃꯤꯁꯛꯅꯤ꯫ ꯕꯨꯗꯙꯅ ꯄꯨꯛꯅꯤꯡꯗ ꯈꯟꯈꯤ, "ꯑꯩ ꯃꯍꯥꯛꯀ ꯑꯃꯨꯛꯇꯪ ꯎꯅꯒꯦ"꯫ ꯕꯨꯗꯙꯅ ꯖꯪꯒꯜ ꯑꯗꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯆꯠꯇꯅꯕ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯆꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥ ꯑꯣꯏꯁꯅꯨ ꯑꯪꯒꯨꯂꯤꯃꯥꯟꯅ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ꯫ ꯂꯝꯕꯤ ꯑꯗꯨꯗꯕꯨ ꯆꯠꯈ꯭ꯔꯕꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯨꯗꯙꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗꯅ ꯖꯪꯒꯜ ꯑꯗꯨ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯕꯨꯗꯙꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯨꯝ ꯆꯠꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯂꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯅꯪ ꯉꯥꯏꯈꯣ"꯫ ꯕꯨꯗꯙ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯈꯤ꯫ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯇꯨꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯦꯡꯕꯗ ꯃꯨꯁꯤꯠ ꯃꯨꯏ, ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯏ, ꯃꯤ ꯋꯥꯡ ꯆꯥꯎꯏ, ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯏ, ꯈꯨꯖꯤꯟꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯡꯏ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯕꯨꯗꯙꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯃꯍꯥꯛꯀꯤ ꯍꯦꯟꯅ ꯀꯤꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯑꯀꯛꯄ ꯈꯨꯠꯄꯤ ꯈꯨꯅꯥꯎꯄꯤ ꯃꯌꯥꯝꯅ ꯄꯔꯦꯡ ꯑꯃ ꯌꯥꯜꯂꯤ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯕ ꯃꯁꯛ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯕꯨꯗꯙꯅ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯂꯦꯞꯂꯦ, ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯂꯦꯞꯀꯗꯧꯔꯤꯕ"꯫ ꯑꯪꯒꯨꯂꯤꯃꯥꯟꯅ ꯕꯨꯗꯙꯒꯤ ꯃꯁꯛꯇ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯦꯛ ꯃꯥꯅ ꯈꯥꯝꯂꯨꯕ ꯃꯇꯝꯗ ꯀꯤꯕꯅ ꯃꯁꯥ ꯐꯥꯎꯕ ꯊꯛ ꯊꯛ ꯅꯤꯛꯅꯕꯃꯛꯇꯅꯤ꯫ ꯑꯪꯒꯨꯂꯤꯃꯥꯟꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯀꯤꯕ ꯐꯥꯎꯗꯕ꯭ꯔꯥ? ꯌꯦꯡꯉꯨ, ꯑꯩꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕꯁꯤ ꯑꯆꯝꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯕꯨ ꯀꯛꯂꯗꯨꯅ ꯌꯥꯜꯂꯤꯕꯅꯤ"꯫ ꯕꯨꯗꯙꯅ ꯍꯥꯏ, "ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯀꯤꯒꯅꯤ? ꯀꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯗ ꯀꯤꯒꯗꯕꯅꯤ"꯫ ꯑꯪꯒꯨꯂꯤꯃꯥꯟꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯊꯧꯅꯥ ꯂꯩꯇꯦ, ꯁꯛꯇꯤ ꯂꯩꯇꯦ ꯁꯤꯔꯥ? ꯑꯩꯗꯤ ꯑꯃꯨꯛꯇꯗ ꯃꯤ 10ꯒꯤ ꯉꯛꯁꯝꯕꯨ ꯀꯛꯄ ꯉꯝꯕ ꯃꯤꯅꯤ"꯫ ꯕꯨꯗꯙꯅ ꯍꯥꯏ, "ꯇꯁꯦꯡꯅ ꯅꯪ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯠꯂꯨ, ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯅꯥ 3ꯈꯛ ꯊꯠꯇꯨꯅ ꯄꯨꯔꯛꯎ"꯫ ꯑꯪꯒꯨꯂꯤꯃꯥꯟꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥ 3 ꯌꯥꯝꯅ ꯊꯨꯅ ꯊꯠꯇꯨꯅ ꯄꯨꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯕꯨ ꯀꯔꯤ ꯂꯨꯕ ꯊꯕꯛꯅꯣ ꯍꯥꯏꯌꯨ, ꯎ ꯑꯁꯤ ꯑꯣꯏꯅ ꯃꯔꯨ ꯐꯨꯛꯇꯠꯇꯨꯅ ꯂꯪꯊꯣꯛꯎ ꯍꯥꯏꯕ꯭ꯔꯥ"꯫ "ꯅꯠꯇꯦ, ꯎ ꯑꯁꯤꯒꯤ ꯃꯔꯨ ꯐꯨꯛꯇꯠꯂꯨꯅꯨ꯫ ꯅꯪ ꯇꯁꯦꯡꯅ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯍꯦꯛꯂꯛꯈꯤꯕ ꯎꯅꯥ 3 ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯄꯥꯜꯍꯜꯂꯨ"꯫ ꯑꯪꯒꯨꯂꯤꯃꯥꯟꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯍꯦꯛꯇꯣꯛꯈ꯭ꯔꯕ ꯃꯅꯥ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎ ꯄꯥꯝꯕꯤꯗ ꯀꯝꯗꯧꯅ ꯑꯃꯨꯛ ꯄꯥꯜꯍꯟꯒꯗꯧꯔꯤꯕ"꯫ ꯕꯨꯗꯙꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯁꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯄꯣꯠ ꯑꯃꯕꯨ ꯅꯪꯅ ꯊꯗꯠꯇꯨꯅ ꯀꯛꯊꯠꯇꯨꯅ ꯃꯥꯡꯍꯟꯕꯒꯤ ꯍꯛ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯄꯤ? ꯑꯃꯨꯛ ꯍꯟꯅ ꯁꯝꯖꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯀꯣꯛ ꯑꯃꯕꯨ ꯅꯪꯅ ꯀꯛꯂꯨꯕꯗ ꯀꯔꯥꯏꯗ ꯊꯧꯅꯥ ꯂꯩꯔꯤꯕ"꯫ ꯑꯪꯒꯨꯂꯤꯃꯥꯟꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯕꯨꯗꯙꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯥꯏ꯫ ꯈꯪꯗꯕ ꯁꯛꯇꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯈꯤꯕꯗꯧꯅ ꯇꯧꯈꯤ꯫ ꯃꯉꯣꯟꯗ ꯐꯥꯎꯏ ꯇꯁꯦꯡꯅꯃꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩ꯫ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯨꯗꯙꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯅꯤꯡꯕ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯕ ꯊꯣꯛꯂꯒꯗꯤ
ꯑꯩꯉꯣꯟꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯅꯪꯒꯤ ꯆꯠꯂꯤꯕ ꯆꯨꯝꯕꯒꯤ ꯂꯝꯕꯤꯗꯨꯗ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯕꯨద్ధꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯪꯒꯨꯂꯤꯃꯥꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯕꯨꯙꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕ ꯑꯁꯦꯡꯕ ꯁꯦꯕꯣꯛ ꯑꯃ ꯑꯣꯏꯈꯤ꯫ ꯁꯤꯒꯤ ꯃꯇꯧꯒꯨꯝ ꯃꯤꯑꯣꯏꯕ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯤꯕ, ꯎꯕꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯥꯜꯂꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩ꯫ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯇꯞꯊꯅ ꯃꯈꯣꯏꯕꯨ ꯀꯤꯗꯅ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯤꯔꯕꯗꯤ ꯃꯈꯣꯏꯁꯨ ꯁꯣꯏꯗꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫